Manipur Assembly Mikhal gi ahan batangka ki vote ngasi thadanakre polling booth capture tauba electronic voting machine thugaiba amadi khana chainabagi thokdok khara thoke vote thadabagi chang humidra nipan 10 sino ahumoike Saitu Kendra gi 51/46 new Khangenbam polling station gi EVM amadi VVPAT machine sing thugai haibagi maralda INC gi mirep Dr. Lamtin Thang Police na fakre athuba matamda thadorak na bakhongjang changsankre Manipur ngasi COVID ki positive case kun manga hengalake positivity rate chada ani 10 taruk oike active case chahum koni thoi da hanthare India da COVID ke anoba case listing nipan ga tarahumdoi hengalake discharge tobagi chang chada maudra nipan 10 manga taruk oike active case lakh ama listing ani ga chatruka ama dahanthare Congress lengang na fake encounter kaya chathakiba nupi angang kaya gi izzat soglakpadagi Congress party dagi tokibani haina Chief Minister N Biren na phongdokre Amasung Russia Ukraine war khudakta lepnanaba Belarus border dalebak ani na wari sanaba hokre hojik fawda Ukraine gi angang taramari yauna micham chahum yankai ni thoi laikhidre Member Adom neng video impact news ni ai Khangenbam Thoinuhenbi hojik phungta se fawbugi maruiba pawsing miam de bizari Trying to super Manipur Legislative Assembly election, listening to Konitoigi, Ahan Batanka ki vote Tadanabagi Tabak, polling book capture Toba, electronic voting machine to Gaiba, Amadikana Chainabagi Togdok Macha Machaga Loinana, Lotion Cre. Tampaki District Ahum, Imphal East, Imphal West, Bisnupur, Amasung, Chingi District Ani, Chiratanpur, Amadi Kangpok Pigi, Apunba constituency, Kuntrani Panda, Ayupung, Taretagi Hona Miamna, Magi, polling station sing the Tolak Tunanung Tilpung Mari Fauba vote Tadanaki. Polling station listing Amaga, Chatret Kunmatoida, vote Tadanakiba Asada polling station, Tareta electronic voting machine, Taret Akai Atoi Toki. EVM akai atoi token kiba mafam sing adudi cycle AC gi manung chanba 46/54 Lapland Saitu gi 51/46 new Khangenbam Thanlon gi 56/10 Maite amasung 56/19 Tinswang Henglev ki 57/49 Lainom amasung Singhat ki 60/10 MT Geltam amadi 60/43 Mokotne Geltam amadi Lapland gi oina EVM anoba sizinaduna amok vote thadahan ki hairi vote thadabagi matam loiba fawbada thada nakiba vote ki apunba poll percentage ase chada humudra nipan 10 sino ahum oike district ki oina vote thadabagi chang ase Imphal East chada humudra taruk 10 mari Imphal West ki oina chada marfuni thoi 10 ama mapan Bisnupur gi oina humudra humdoi 10 mari Chirachanpur gi oina chada humudra mari 10 manga amadi Kangpokpi da chada marfuni thoi 10 ama mapan oike vote thadabagi chang asi yenglagadi eligible voter lakh tarani thoi lising tara manga ga chanipan tara mari gi manungda voter lakh mapan lising nifunipan ga chatret lomna vote thadaki Amaram the Tipaimuki, Jingmunda election gi duty taba polling personnel amadi BP struck tobadagi laikidre hari. Ahan batanka ki Mikhal Asida political party, Taramathoigi candidate, Chama Humudra Humdoina Mikhal Tengnake. State asigi anisibatanka ki Mikhal na lakliba Mars. Tagitang mga thangzanumita pangtok lagani. Imphal East District ki oina Pune Assembly constituency tara da vote thadabagi thabak chathaki constituency tara adudi 1 Khundrakpam 2 Haingang 3 Khurai 4 Khetrigao 5 Thongju 6 Kairao 7 Andro 8 Lamlai 14 Yai School amadi 15 Wangkai Assembly constituency ni District asigi oina 2 Haingang 6 Kairao amadi 15 Wangkai Assembly constituency da thokaning da thokdok khara thoke Kairao constituency gi oina su tongan ba polling station khara da irang thokpagi pau leiri polling station sing adudi 6/21 6/32 6/19 6/16 ne
Polling Station 6/32 Funal Maring Junior High School da nongmai kapa amadi gari thugaibana chingba thoki. BJP gi mirep su oiriba Chief Minister Nongthombam Biren amadi INC gi mirep P Sarat Chandra Anina straight fight oina thengnariba to Haingang constituency gi polling station nipanda INC gi agent sing changhandre amadi proxy taure haibagi wafamda P Sarat Chandra na phongdorakli. Loina na hariba polling station nipan asida mikhal amuk Hanna pangthoknabasu CEO Manipur gi mafamda appeal tawrakli. 15 Wangkai constituency gi 15/13 RK Sanatombi Asa Jina complex the proxy tawre haibagi wafamda irang khara thokiba natana ka henba thokdok thokiba leite. Election mamangda irang yamna thokiba constituency 3 Khurai amadi 7 Androgi oina mikhal yamna ingna chikna thokaningdaba thokdok thoktana mikhal pangthoki. Haingang Kendra gi oina ngasi pangthokiba mikhalda BJP gi candidate oiriba Chief Minister Nongthombam Biren na workers singna Indian National Congress ke candidate oiriba P Sarat Chandra gi polling agent sing akanba mongda ki hanbadagi polling station 13 da changbangam khidre hairi. Congress ki agent changhan khidraba polling station sing amohana repoll tobiyo haina P Sarat Chandra na thamlakli. Ngasi numidang Haingang Mayai Lekai da leiba yumda paumi singa unaba amada P Sarat Chandra na hai ngasi pangthokiba mikhalda Haingang Kendra gi BJP gi candidate oiriba Chief Minister Nongthombam Biren gi workers singna mahaki agent sing polling station da ngarang numidang dagi hauraga akiya khang pokhanbaga loinana kihanbadagi changbangam khidre. Haingang Kendra gi manung channa polling station 2/3 Kaikol, 2/11 Koirengei Bazar, 2/12 Luang Sangbam Makha Mayai, Maning 2/14 Koirengei Kabui Aimol Khul, 2/16 Luang Sangbam Mamang, 2/44 Lamlongai, 2/1 Awangpot Sangbam Khunau Maning Lekai, 2/2 Awangpot Sangbam Khunau Mamang Lekai, 2/7 Mongzam, 2/30 Kairang Muslim Awang Lekai, 2/27 Kontha Ahlov Awang Lekai ge polling station sing asida Congress Party gi assign tawduna leiba agent sing ngarang dagi hauduna akia khang pokhan khi loinana ngasi lambi da lakpa fawba thatuna polling station sing da changhan khide. Ngasi ayuktagi hauraga ACI CEO Manipur amadi RO Haingang da BJP workers sing na tawriba aranba sing asi polling station asida vote thadabada yengsinbiu vote lefhanbiu haina haizaba leikrabani adubu masigi chapchaba reply amata mari lenaba authority dagi lakhide makhatana mahakna aranba tokhiba polling station sing asigi report tobiu haina ACI CEO Manipur da ai bacherolama pisindna wakat lagani haina P Sarat Chandra na thamlakli Kidana karigi polling agent phamanda kari tawdana chaja tawbase akoi yam pendre amadi Haingang Kendra gi handaki assembly election ji achumba niyom chumba parjana chapchana khanba miyoima puthokpado ngamgani habigi thajab leitre aduna ai maruiba election commission of India chief electoral officer Manipur loinana returning officer Haingang assembly constituency mayam si tanaraga ai repoll tawnabgi damakta chapchana repoll tawraga ai mai fakani habigi thajabado ai mangba leitre mari leinaba handaki election sigi daita lobiba mi khudimana polling 13 agent phamangi dabase repoll tobiyo moina sangam basi polling 13 sidana te polling okhak yamna sangame phamba yaroena si minister ma leiba kendra ni election ji phajana tawni haina khalaga sumaini yam ningba kaiba aran hui tawba mi bagi human right fu violate tobiba namjanam theknaba Haingang Kendra gi election je matungda mu atopa kendra da amadi Haingang Kendra da thoktaba suwaisnu ngasi pangthokiba assembly mikhalda kairao AC gi oina polling station 38 gi manungda polling station kharada EVM yadabadagi vote thadanabagi matam thengthana thadanakhi madugi mathakta polling station kharadana polling agent famhandabagi matangda worker masel gi marakta ningai sangdanaba thokhi adubu ka hena asok apan yaukhide Maruina 6/32 Funal Maring Junior High School da BJP gi workers singna NPP gi mirep oiriba MD Nasiruddin Khan ge polling agent faman khide hairi wathog adugi matangda mirep oiriba MD Nasiruddin masa yauna yengsin bachatpada irang thokhi irang aduda mirep asi yauna mahaki escort fawba Funal Maring Khunja singna nung amadi chaitup season aduna tankhi
थौदोक अदुदा मिरेब असिगी एस्कॉर्ट गाड़ी जिप्सी अमा फुनाल मरिंग खुंजा सिंगना थुगाई यैखाइदुना अमांग अता थोखनखि लोइनाना गाड़ी मरी रोंगी विंडशील्ड थुगाइखि 6/38 Sandang Senba Maring Khulda Khul Asigi Khunjasu Oriba BJP gi workers singna Taurung Fai Maring Village ki Khunja voter Humudra Rom polling station da Changhandabana vote thadaba fangkide Hiram sigi matang da Taurung Fai Maring Village ki Khunja singa pau fauna bada kibadagi chapchaba wafam hayu yakide Amaramda ahan batangka ki mikhal asida hauzik kairao SCG polling station 6/26, 6/27, 6/21 na chingba polling station singda numidangi pung 8 fawba vote thadanaki. Maragasida AC asigi manung chanba polling station 6/15 da BJP gi workers singna NPP gi polling agent fazanduna thambada natana vote thadahan gitre hairi. मेरे बस की वर्कर्स ने नूंग थाजली Kairao AC gi polling station Nepal Mikhal Hanbinaba AC asida NPP gi mireb oiriba MD Nasiruddin Khan gi election agent MD Abbas Khan na chief electoral officer Manipur da wakatkre Mikhal Hannanaba wakatliba polling station Nipan adudi 6/32 6/36 6/38 6/13 6/15 6/14 6/37 amasung 6/31 ni Hairiba polling station sing asada NPP gi polling agent amata changhandre haina wakat aduda palli Asigumba thawong asi democracy masak thihanbani loinana ngasi pangthokiba mikhal aduda AC asida hojek sitting MLA oiriba L Rameshwar masa yauna aranba thawong kaya chathakhi haina NPP gi mireb MD Nasiruddin Khan na pendaba phongdorakpaga loinana hiram asida CEO Manipur na mityeng changduna hariba polling station sing asi mikhal hanbinaba appeal tawrakli Handak irang kwai thoi si sina maram moraga ne na I wakat na khanjai akhoi polling number 6/32 6/36 6/38 6/13 6/15 6/14 6/37 6/31 traga ECI na sigi mathakta akan action lokhat pi da taragati akhoi gi handak ki adhikar akhoi na handak ki election taw khribase असेंबा नियमदा नत्रगा अखोइगी प्रजागी अपामबद नत्ते हैबसे आइगे चे पथाजने Mikhal mamangda workers singi marakta nongmai kapsanaba yauna pamdaba thogdo kaya thokiba andro AC gi oina ngasi ingna chikna vote thadana ki adubu AC gi mafam kharada leba polling station kharada masa khangdana vote thadaki haibagi paw leiki masinatana ka hena irang thoktuna Mikhal da yekai thingaiba yaukide adubu ayupung taretagi vote thadanaba haukrabasu vote thadanaba loiba matam nungthil pung mari fawbada polling station kharada masing yamlaba voters sing vote thadanaba loikide haukiba numit kharani gi mamangda gari kaya thugainaba yauna akanba irang thokiba yairipok tulihal de leba AC asigi saruk oiriba polling station number 7/22 da nungthil pung mari fawbada apunba voter Lising amaga chani kunmapan gi manungda chamri kuntra nipan khak vote thadanaki Masina maram oiraga hairiba polling station as the presiding officer na token system the voters sing vote thadanabagi ayaba piki
masa masana प्रजासिन मसा मिहुर खंजब अदुम केंद्र असिम केंद्र मने सिदा कनासु खोई मिखन सिदा कोई प्रोक्सी तौबा नत्रग ngसगी मेगी हकुमुन अदुम लेते कनागुम्बा गवर्नमेंट ता खरा थोलागा मै मसा मसा नोइ पकाप कापरेंदा अंदर केंद्र अदुम ngसी दगी हुजि लैसि हुजि कायम शांति ले अंदर शांति ले लेमगने कायम अदुम लेते 51 Saitu AC की पोलिंग स्टेशन कयादा पामदब थोकदोक सिंह थोखरे ACSC की 51/46 न्यू कैथल मानबी पोलिंग स्टेशन की EVM अमदी VVPAT मशीन सिंह थुगाइख्रे मिखल की पोलम सिंह असी ACSC की INC की कैंडिडेट डॉक्टर लमतिन थांग मसा यावना कांग्रेस की वर्कर सिंह थुगाइबनी हाइबगी मरालदा डॉक्टर लमतिन थांग पुलिस नफाख्रे ACSC की BJP मिरेव गांगथम हाउके पुसगटपा मियोय खरना पोलिंग असिगी वोटर स्लिप सिंह पाइसिंदना अनिंगबा अपांबा तौरकपदगी खोइसाउनरबा कांग्रेस की वर्कर सिंहना मिखल असि लेपननबा होटनाखिबनी हाइना साइटु INC की माइकेदगी थमलकली ngase ayuk pung 8 tagi hauna ACSC की तोंगान तोंगानबा पोलिंग स्टेशन सिंगदा मियामना वोट थादबा हाउनखि अदुमोइनमा कैथल मानबी पोलिंग ददी ngarang numidang dagi hauna BJP amadi INC की माइकेदा उंखटनबा लेबना ngasi ayuk pung 8 minute nifu dagi vot thadaba hauki polling asida apunba voter nifu mapan thadabata ngairingai ayuk pung mapan ga minute nifu rom chatpa aduaida mioi kharana polling aduda thamba EVM amadi VVPAT machine thugaibagi makhatana vote thadaba lefkibani थौदोक अदु INC की मिरेप ना चथखिबनी हाइना पोलिंग अदुगी सेक्टर ऑफिसर कैथल मानबी पुलिस स्टेशन दा वाकटपदगी कांगपोकपी डिस्ट्रिक्ट की एडिशनल SP ऑपरेशंस कलाम न लुचिंगब टीम अमना मफम अदुदगी डॉक्टर लमतिन थांगबु फादुना पुखिबनी नाकलमरोम दा ACSC की मनुंग चन्ना लेलोय वाईफाई खोरीपौ 4000 C मोडबुंग D अमदी कांगचु पोलिंग सिंगदसु BJP की वर्कर सिंगना वोटर स्लिप पाइसिन बयावना मिखल लोइड्रिंगे मतमदा लोइशनबगी वाहौदा पामदब थौदोक मसा मचा सिंग थोखि नाकलमरमदा साइटु AC दा INC की मिरेप ओरिबा डॉक्टर लमतिन थांग हाउकेपु पुलिस न फाजन किबगी मायोक्ता मिरेप असिबु सगटपा मियोय सिंगना AC असिना कोनबा मफम सिंगदा लंबी थिंगबगी खोंजंग चंगसनख्रे मिरेप असिबु कंडीशन अमत यावदना अथुप मतमदा थादुरक्तबा तारबदी मखल मखा कयागी खोंजंग चंगसिलगनी हाइना खोंजंग लोय सिंगी माइकेदगी थमलकली अखोइगी साइटुगी कैंडिडेट ओइबा डॉक्टर लमतिन थांगसे करिगुम्बा थादोक पीदबा तारदि इखोइगी पी मखै अपुनबा लुपना मागी मथक्तगी इखोइना तौरकदौबसे गाड़ी अमा थाजररोय अदुमदी गवर्नमेंट साइट ओइरसुनु होम डिपार्टमेंट साइट ओइरसुनु असेमदी खंगबियो हैना फोंदोक्तरी साइटु AC दा INC की मिरेप ओरिबा डॉक्टर लमतिन थांग हाउकेपु अथुबा मतमदा कंडीशन यावदना थादोकदबनी हाइना कांग्रेस पार्टी अमदी लमतिन थांग की इमुंग मनुंगना डिमांड तौरकली हिरामसिगा मरी लेनना ngasi numidang कांग्रेस भवन दा पांगथोकपा पाउमी सिंगा उनबा अमदा MPCC की वांगांगलोय एडवोकेट रवि खाना न्यू कैथल मानबी दा BJP ना नंफु साफुदा इलेक्शन पांगथोकनबा होनरकपबु थिंगननबा होनकिबा INC की मिरेप अमबो फाजन किबा असि यानिंगदे लोइनना नोंगपोक कैथल मानबी की कोनबा मफमदगी फाकिबा मियोय अमबु इम्फाल पुलिस स्टेशन दा थंबगी मथक्ता महाकपु उनबा चटपदा उनहलक्तबा असि लाइबक थीबनी हाइके अमरमदा साइटु कॉन्स्टिट्यूएंसी की लमतिन थांगी लोइनबी रिचिना पानमैना महाकी मपु रोइबबु कंडीशन यावदना थादुरक्तबदि खोंजंग कया चंगसिनगनी हाइके Without the permission of the OC of Khangenbam, you will not be allowed to meet him. Then I said, please let me ensure his safety. Let me take him that he is safe. Then they made me wait for more than 3 hours. Then at last I met him only for 3 minutes. That also they didn't permit me to talk in our own dialects. They said only Manipuri language. Then I came out. So I want immediate and unconditional release of my husband. Churachandpur amadi Faizal district ki Apunba assembly constituency 55 Tipaimok 56 Thanlon 57 Hangleb 58 Churachandpur 59 Saikot amadi 60 Singhat yauna Apunba constituency taruk tasu ayuk pung 8 tagi security ki akanba cheksil thoranga loinana vote thadana bahauke
Polling station kharada all age, disabled amadi senior citizens sing the first priority piduna vote thadahanki. Polling station kharadana imung amagi miyoi amana family gi mahut sillaga vote thadahanki hairi. Vote thadabana maramu oraga nungtilgi matam fauba lambi da mi chatpagi chang hanthaki laloliti ki mafam sing thong hangnakhide. Apunba voters lakh ani lising kun mariga chahum humphunithoi masigi manungda nupa voters lakh ama lising mapan ga chanipan tarataro nupi voters lakh ama lising taramariga chamnga nifumathoi amadi transgender voters na mangane ngasigi oina vote thadabagi chang chada humudra mari dasmik mari manga oike. Mikhal asida PWD chahi marfugi mathakta leiba senior citizen COVID-19 naduna leiba loinana COVID kichingnaba layong leiba amadi essential service to leiba employees singi oina postal ballot ki khudongchaba piki. District ani asigi polling station chahum yankai nipan da apunba polling personnel listing amaga chamri kuntrani thoi micro observer humudra mathoi amadi sector officer kuntra mapan na mikhal asida duty tauki. Polling station chamaga taranipan na nupi personal singna duty tauki. Saikot AC gi polling station V Vangnom da PWD singna duty tauki. Churachandpur district ki manung Chanba Singhat Assembly constituency da ngasi pangthokiba Thoinuhenbi Manipur Legislative Assembly election gi ahanba tangka ki Mikhal gi pau amata journalist singda laholakidre. Mikhal asigamari lenana media team na Taikol polling station da pau lobu chatpada masakhangdaba underground outfit ni chingnaba khulai paiba kadar singna changhalakta bani hairi. Today we went for this ball events, no? For specifically in Singa, that's the hill area side. So we heard that in Taikot polling station, there one person was beaten by the UZ and capturing as well as gunfire. So we have that report and our media team we went there just before reaching the Taikot. Taikot is a village, okay? Taikot polling station, we were stopped by some UZ cadre, suspected to be ZRA, Zombie Revolutionary Army. Their camp is just beside that Taikot village, no? Designated camp. So we are stopped there and we are told to return back from there, from that point. They are with comrade rest as well as with arms, no? Around 7-8 cadre. Standing on the road. So we request that we are going for covering the ball and we have this some information regarding the boot capture as well as gunfire and that they convey that message to maybe their superior with step, no? So after that we are told to go back from that point. Ahan batangka ki oina vote thadanakiba Kangpokpi district ke Saitu Assembly constituency da INT gi mireb Dr. Lamtenthang Haukipna booth number 46 ta changduna EVM machine thugaiba yauna polling personnel kaya furam le haina BJP Manipur Pradesh ki maikaidagi claim tawrakli. Lamfel Patalaiba CEO gi BJP Manipur Pradesh ki former president KSIS Bhavananda yauna General Secretary L Devenga unaba amada General Secretary L Devena Thokiba Thokdok asigi matangda BJP Manipur Pradesh ki maikaidagi INC candidate asigi mathakta FIR lodge taunaba amasong phabinaba CEO da aiba cherol yauna video footage sing complain amaga loinana pisinkhre. Democracy chatpalibak asida INC na chatharakliba thawong asi yamna laibak thibani. Congress Party asi marai chaitharakpa asida upai leimandabadagi election ki mafam da chatuna EVM machine thugaiba amasung booth capture na chingba thawong kaya chatharakle. Thawong asi akanba mong da condemn tawi hairi. Chief Electoral Officer da in written with video footage akoi complaint number loss akoi hujik tawjarame ngasi pangthoiba akoi first page election ki tongan police station ju haiba congress case kumba gunda sing congress ki support toba congress ki moi supporters sing na but changdras minus 7 to se akoi Bharatiya Janata Party mai kaidagi we strongly condemn the act of the congress in this first phase election. So now the congress is declined, so they have no option rather than disturbing the polling booths and all. This is very much unfortunate. We condemn the act of this Gundaism of Congress.
Bisnupur district ki oina su 33 state assembly election mai pak na pangthokre. Assembly constituency taruk labor district asigi poll percentage chada humidra humdoi hena vote thadaki. District asigi oina apunba polling station chani kuntra marida ayuktagi hauna miyam na thokna raktuna vote thadanaki. Polling station sing asigi manungda nupi sing na mathau tauba polling station na yankai mathoi oiki. Mikhal asida district asigi oina tongan ba political parties singi mirep kunithoi na mikhal thengnaki. Nambol Assembly Constituency ki manung chanba utlaw amadi langpok ta leiba polling station mga asin nauna repol tawgadabani haina constituency asida INC ki mirep oiriba and loken na demand torakli. Hiramasiga mari leinana MPCC ki president su oiriba and loken na makataraduna BJP na mahaki home polling oiriba leimapok da nampuda election tawna na bohot nai haiduna ECI da aranba wakat tawraga observer kaya thazilaga BJP ki miref ki home polling oiriba polling station mga asida nampuda election tawkre. Maroina hariba mafam mga asida proxy tawraga vote thadaba amadi Congress ki workers sing vote thadaba changhandaba kaya yaure. Maramasana mari lenaba RO na hariba mafam mga ase repol tawdragadi ECI natraga Supreme Court ta chatlagani haiki. Hौजिक किदैदा अखोइगे नम्बोल केंद्रगी ओइना लैरिबसे पोलिंग स्टेशन निफु मंगा ने निफु मंगा इदैदा उलौगी 1 to 4 बुगे 24 by 1 2 3 4 सिमा पुरा अमतना मी थादबगी मदुगी तुमा आईडी चंगदे अदुबो मदुगी रिपोर्ट तुमा फंगे अदुगा आइना ngasiगी जे अनिर अहुम लकुम सुरे सिदैदा ख्वाइदगी मरुइना तौरिसी 24 by 7 अखोइगिदा लांगपोक अदुगा कगयाई सीना लैरिबा एक उलौगो थंगनरिबसे अंद ngasiगी अयुक्सिददी अखोइगी भोट थादबा थोकपा मयामसी पुंग तरु मखाय दाइदगी थोकपसे फुबो सैबसिमा तौरखरे अदुना हौजिक सिदैदा लांगपोक किदा फुना सैनबा तौरिबसे सुमनतगी लांगपोक खुलजिगी नत्तेबा उलौदगी लाकपा नहारोन गेगेलनेबा तौरगा हिराक थक्सलकान मस्दैदा अरा अराकपा भोट थादबा थोकपसे यारोय एजेंट फंबय सिना सिंगबसे तौबा अदुबो हौजिकसे एजेंट जे फंगरे मदगी मरुइना आइना पुलिस की अदुदागिसी पाउ पीरबा मतुंगदा अखोइगी आरोदा पाउ पीरकांदा अखोइना नसाइदगी इलेक्शन जे तौननगी लांगना पुजुजी लांगपोकिदी अयामबना मोइना पुक्सी जे थादा थोखरेबा अदुगा इरोइना कांग्रेस की लैरिबा लांगपोक तुरेनवा मा हाइना खंगनरिबसिना इलेक्शन थादबसे अमत्ता थोनद्रेबा अदिगी हौजिकसिना एसपी लेरकांदा भोट फजन थादरे हाइरा थादरिबा पोति मोइनो लोइसिले थादा थोक लोइग्रेबा अदुना आइगी एजेंसिना अखोई इलेक्शन भोट थादब फंद्रबा पोना एजेंट जे थोगेसु मोइना फाजलकांदा अदुम थम्मेबा नंगदी अदुम फमु ऑब्जर्वर सिंग लागदी फजदेना अदुम थम्बीबा लांगपोकी 24 बाय 7 सिमा तौरनी मसिमा पुरा मागे वीडियो ओडिंग दसु लोइना खंगुसु ngमनी अदुगा उलौगी पोलिंग स्टेशन मरी सिजिगा ए रिपोर्ट कनो तौगनेबा मसिदैदा इलेक्शन की लाइबा प्रिसाइडिंग ऑफिसर नत्रगना अखोगी आरो मिसंग जंग तारगदी आई मदुगी दमता इलेक्शन कमीशन की इंडिया की दबोदा आई चलगा नत्र सुप्रीम कोर्ट बोदा आई तौबगी अदुगी खोंजंग संगकनेबा Imphal West District ke Patsoi Assembly Constituency da INC na yamna chauna mai pakani haina constituency asida INC ki mirep oiriba AK Mirabai na phongdorakli. Wafam asi ngasi ahan batangka ki mikhal da vote thadana kiba Patsoi Assembly Constituency ki polling station 19 by 19 amasung 19 by 18 Model Higher Secondary School da Paumi Singa unaba amada phongdorakibani. AK Mirabai na makhatana Patsoi Assembly Constituency da Congress ki akan balamba amata lairoi. Kumja lisingani tarani thoida mai pakiba wave aduma handa chemical asida ubo fangi masina maram oiraga chama da chama mai pakani haibagi thazaba lai haina phongdorakli nakalamaram da Imphal West District ki manungda Assembly Constituency manga Thangmaiban Uripok Patsoi Konthauzam amasung lamsangda yam ingtapna miyamna vote thadanaki voter sing tholakpagi chang yamna wangki loinana pamdaba thokdok sing thokide
लाइव इलेक्शन सिमदी थोदोक हेंदोंना चामदा चामा माइ पागनी हाइबसिदी अई वाखंद थाजब लै पब्लिकना फजना सपोर्ट पिबिबनिना अइना मसिमक हाइब ngamjagani अखोई पासोई सिददी अकनबा ओपोनेंट लैरो अई कैसु थोदोकना मसि चिंगना फाउदे मफम अयाम्बा लोइ पीसफुली लोइनमक शांति ओइना लोइनमक अयाम्बा मफम सिंगदा दुमक मागी पामजबा अदुमक पिहले सगोलबन एससी की मनुंग चनबा तखेल लेकाई पोलिंग स्टेशन 11/11 अमदी 11/12 ता बीजेपी की मियोय सिंह प्रॉक्सी तवी हाइबगे इरांग थोखरे इरांग अदुदा सगोलबन एससी की जेडीयू की कैंडिडेट डॉक्टर केएस लोकेन की वर्कर सिंगना पुलिस स्टाफ फू चैबगी थबक चथके पुलिस स्टाफ फूबा होरकपदगे पुलिस पर्सनल सिंगना इरांग अदु लाक्सनबा लाठी चार्ज तौके तुंगदा मफम अदुदा इम्फाल वेस्ट डिस्ट्रिक्ट के एडिशनल एसपी ऑपरेशन अमित अमदी कमांडो ओसीपी अचौबा लाक्तुना इरांग अदु लाक्सनखे नाकलमरमदा सगोलबन एससी की जेडीयू सगतपा मियोय सिंगना पुंग मरी ताद्रिंगेदा पोलिंग स्टेशन 11/28 11/29 अमदी 11/30 दा थोंगलोन सिल्लु हाइना इरांग हौखे लंगथबाल एससी की मनुंग चनबा पोलिंग स्टेशन 20/34 द बीजेपी की वर्कर्स सिंगना प्रॉक्सी तौगे तौबदा थिंगलुबगी एसी असिगी एनपीपी की वर्कर्स सिंगी गाड़ी थुगाइरकले हाइना एनपीपी की कैंडिडेट कराम नबकिशोर न फोंदोरकले लंगथबाल दलैबा कैंडिडेट असिगी मयमदा मियामगा उनबदा वाफम असि फोंदोरखिबने पाउमी सिंग उनबा अदुदा नबकिशोर न मखा तारदुना इलेक्शन असि नियम चुमना पांगथोक हनिंगबा मरमना बीजेपी की वर्कर्स सिंगना प्रॉक्सी तौगे तौबदा अथिंगबा पीखिबने अथिंगबा पीरुबदगी मफम अदुदा लेरंबा बीजेपी की वर्कर्स सिंग अदुना एनपीपी की वर्कर्स सिंगना तोंगलकपा गाड़ी सिंगदा नुंग थोमजिलकपा अमदी चटपा यारोय हाइदुना लंबी थतुना थमखी हाइरि थौवंग असिगी मतंगदा मरी लेनबा सिंगना अथुबा मतमदा एक्शन लौखटपियो हिरम असिगी मतंगदा ईसीआई अमदी सीईओ मणिपुर दसु चीफ पिसिलगनी हाइरि खंगाउदना मागी सपोर्टर सिंग अमसंग मा मसामना गोलमे मसामना नुंग थाबने आई हवे अचौब नुंग ममना आईगी गाड़ी ने I-20 ने आई इसाई नाव मैम थौबने इसाई तुंग इलकपने मौरमा नुंग थादना अटगल टोर्ना मसिंग नाम सपोर्टर मैमना अखोइबु याम सावबा गोटो नामा क्राइम मा अखोइन सागतना को हार्टिन तोकनी अमसंग अफम सिदा कनाम तो संग यारो मफम सी मखोइन कंट्रोल तोबे रानी हाइदना यामना मिबगी हिंगमिनर बसिग वांगबदा हेड गुंडा आइजम दा गल क्रशर दा ngफम टोसर गलोना अखोइदा अटैक तोपनी गवर्नर ला गणेशन सुंग असी 11 सगोलबन कॉन्स्टिट्युएंसी दा वोट थादखे कॉन्स्टिट्युएंसी असिगी टीजी हायर सेकेंडरी स्कूल दा हांगबा 11/34 पोलिंग स्टेशन गे अहान वोटर ओइना ngasi वोट थादखे पनबयाबदी हारिबा पोलिंग स्टेशन असी मॉडल पोलिंग स्टेशन ओइबता नतना नुपी ऑफिशियल ngakतना ड्यूटी तौखे वोट थादबा लाखिबा अदुदा गवर्नर ला गणेशना अफबा स्टेट अमा हेनगे हाइरबदी अफबा मिहुट सिंह खनबा मथौताई मियामना हंदक पांगथोकलिबा इलेक्शन असिदा अफबा कैंडिडेट सिंह दा वोट पिबिदुना लमदम असि चौखटपा अमदे शांति लेबा लमदम अमा ओहेलसी हाइखे ngasi pangthokiba 33 suba Manipur Legislative Assembly election ge ahanba tangkak ki mikhalda state asigi chief minister yauna tongan masak naiba politician kaya yaure mireb oiriba saknairaba singi manungda chief minister nongthombam biren deputy chief minister yumnam joy kumar speaker yumnam khemchan deputy speaker kongkham rovindro works minister thongam biswajit Manipur Pradesh Congress committee MPCC gi president namerakpam loken veteran politician okram joina chingba yauri नाकलमरमदा मार्च 5 दा पांगथोकदोरिबा अनिसुबा तांकक की मिखल की वोट खोंबगी थबक अकनबा मोंगदा चथनरी अनिसुबा तांकक की मिखल असना कॉन्स्टिट्युएंसी कुनिथोय दा मार्च 5 दा पांगथोकदबनी मिखल की वोट मसिंगना मार्च 10 दा पुन्ना थीगदबनी Manipur ngasi coronavirus na maram oiraga miyoi ama lekhide nauna miyoi kunmanga positive oiba thengna kibaga loinana positivity rate jada ani 10 taret taruk oike active case chahum kunithoi da hanthare haukiba pung kunmari da miyoi nifu mathoi recover taukibaga loinana recovery rate jada maudrani 10 ani da haigalakle
Manipur Lengaki Directorate of Health Services na thadrok report ki matungina ngasi punna miyoi chamapan gamari COVID-19 test obada miyoi kunmanga positive oiba thengna khibani. Hauzi fabagi oina state asigi apunba COVID positive ki case masing lakh ama listing kontra taruk ka chatret marfu humdoi sure. Miyoi lakh ama listing kontra mariga chahum nifu mapan na recover tawkre. Laikidaba apunba masing na listing aniga chama tarani thoi oiri. Nakalamaromda Laicheta Sidagi Ngaktok Nabagi Pandamda Chatharakliva COVID vaccination ki manung chana ngasi vaccine dose lising mapan ga kuntramanga kapthoki. Hauzi fawbagi oina status sigi apunba dose lakh kuntaret lising tarukka chanipan kun maipak na kapthok pangamkre hari. Matang size to break kamalozage break matungda Malem amadi India gladiva COVID-19 case ki update ki pau amadi Manipur amasung Malem gi tongan bai pau sing puduna laksage Impact News sumit yeng taduna lebio. Presto Personalized Wonders, Imphal da nauna hangdok chere, Hairiba sida, personalized gifts, corporate gifts, awards and mementos, home decor, office rubber stamp na chingba, potlam sing, mafam asida pangbigani, ngasi maglangsing birau, Tilak Ras Enterprises, Presto, Tangal Bazaar near Kasturi Tong, Imphal. Contact number 0385-244-9025 natraga 98621-00456. Enjoy our freshly baked products. All our products contain honey. Kohi, taste the heart of Manipur. Mayam amukahna taram nokchari. Bulletin asigi makata ba pau miyam de pizari. India da hauki papung kunmari da COVID ki positive case lising nipan ga tarahum doi hengalakhe. Hauki papung kunmari da laina asidagi miyoi chama ga taramapan laikide amadi nauna miyoi lising tarataruk ka chatret humfu manga fagalaktuna discharge tauke. Discharge tawbagi chang chada maudrani pan 10 me manga taruk oike. Hauzi leba asida COVID ki active case lakh ama lising aniga chatruk ka ama lairi. Hauzi fawda lebak asida COVID ki apunba case crore mari lakh kunmapan lising kunmari hele. Apun balai ki daba masing lakh manga lising tara humdoi ga chanipan nifu humdoi sure amadi apun ba discharge tau ki ba masing crore mari lakh kun humdoi lising tare thele. Nakalamaromda Malem gi oina COVID ki apun ba case masing crore nifu humdoi lakh humfu lising tarani thoi hele. Malem gi oina apun balai ki daba masing lakh yangkai mapan lising humfu nipan hele amadi Malem gi oina COVID tegi fagalaktuna discharge tau ki ba apun ba masing crore kuntra taro lakh humfu manga lising humudra taro hele. Kakching District ki Tipaimuk AC ge Senwon C polling station the duty toba Havildar Naurem Iwo Chaubana Masagi issue toba nongmaina kapsin jeduna Laikidabada Chief Electoral Officer Manipur gi Cherolamana awaba phongdorakli. Chief Minister N. Birena Congress tagi mahakna tolkiba ado matamdugi lengakna fake encounter kaya chatharakhiba amadi nupi angang kaya gi izat soglakpadagini haina phongdokre. Wafamasi ngasi 33 suba Manipur Legislative Assembly mikhal gi March mangada pangthokadoriba ani suba phase ta pangthokadaba mikhal asigi sugnu AC gi BJP mirep oiriba Mayang Lambam Binod Singh gi one day political conference ta phongdokhibane. Thoramadida CM N. Birena Makataraduna, Manipurasi Chahi, Lisingani Henbagi Puari Lezaba, Matona Maringzil Leba, South East Asia da Maning Tamna Lezeramba Furubni. Asigumlaba, Furub Asigi, Machamasu Kaya, Karisulatana Hatbiba, Hangoi Chonghanba, Pareng Lefhanba, Karisulatana Police Singna, Chataramba Thawong Singado, BJP Gilengak Lakpadagi, Tokan Kibani.
ngasidi police amadi miyam singi mari phare maramasena Sengmai police station na khwaidagi faba police station ama oina India gi changdamnabada yaurakli basini Manipur gi praja pumnamak asi izat laina hingnana bohotna si haina appeal tawki Thoramada MP Leishem Basana Jaubana ngasi mak pangthokliba AC kontrani pan gi mikhal asida chada maudradi BJP na soidana mai paklagani Anisuba face ki mikhal dasu party asina chauna mai paglakani maramasina sugnu kendri miyamna paisada pangtha bidanaba AC asidasu BJP gi MLA ama thagat pirangnaba mayang lambam Binod Singh da vote pibinaba appeal tawki BJP da miyamna thamluba thajaba sing adu manglakpa amadi mikhal asida BJP maithiragani khanglakpadagi mikhal ga mari leinaba crime kaya asi thoklakpani haina AICC gi senior spokesperson Jairam Ramesh na hari wafamasi Hairo constituency gi manung chana leiba nongpok segmai gi Lila Kambong ground da pangthokiba nongmagi oiba political conference ta phongdokibani AICC gi senior spokesperson Jairam Ramesh na makhatana hai Mikhal asiga mari leinana BJP na state asida tongan ba crime kaya ama chathaduna leire thoramadu da saruk yakiba hanagi chief minister CLP gi luchingbasu oiriba Okram Ibobina hai miyamna lana mihut khallubana misi mina mikap mirau kholna thallaba hero constituency ama oire haiki constituency asida INC gi mirep oiriba Moirang Them Okendra na hai Palibalengak asina policy haitabana lawmi singna awaba mayok na duna leiribani Lawmi singna thengnariba khudongchadaba kaya asibu leihandanaba hotnabana mahakna tawgadaba ahanba thabak oigani haike ngasigi thoram adugi manung chana Hairo constituency gi Hairok amadi salungfam da leiba lawmi singna tractor chahum kun romda miyoi kaya ama tongduna tractor rally ama suchatke rally adu AICC gi senior spokesperson Jairam Ramesh na Hairok part 2 mayai lekai polo ground lampaktagi lamthaki Manipur dagi afaswa lokthok hanana bo hona batana state asigi naha singda thabak piba amadi makoige akaknaba policy program sembana maruiba thodang oigani haina wabgai asigi independent midep oiriba Sakir Ahmed na phongdorakli March manga da pangthokadoriba anisuba tangkak ki mikhalda wabgai asigi independent midep oiriba Sakir Ahmed ki firal chingkhatpagi thoramda wafam asi phongdokibani Sakir Ahmed na AC asida term kayarak vote kaduna miyam gi mihut oiramlaba miyoi amana Hanna yengbiramdabana AC asi hiram kayada sothaduna lakli AC asida analayengi oina hojik fawbada PHC amata leitri matik chaba sanabung amata sembi bangamdri masina naha kayana phattaba chinjak sizinarpagi achauba maram amasu oiri masida natana hojik fawbada AC asida masak thokpa institution ama fawba leihan bangamdri Asigumba thabak thoram kaya mahakna miyamgi mihut oiraklabadi ahanba priority piduna singat sagat kani haina su phongdoki Senapati district ki ani subatangka ki mifam da polling station ahum da duty tawgadaba nupa presiding officer singi oiba mifam ama hayeng March amada mini secretariat complex Senapati da pangthok lagani haina DEO Senapati gi cherolamana khanghalakli Belarus border da Russia amadi Ukraine anina wari sanaba hokre Russia da landariba asi khudakta lepnanabagi wakalol da wari asi sanabani haina Ukraine na hairi Russian President Vladimir Putin na Ukraine da landakiba ngasi numit mangani sukre Ukraine gi matungina hauji fawbada lan asina maram oiraga angang taramari yauna micham chahum yangkhaini thoi lekhidre aduga angang chama tarataruk yauna miyoi lising amaga chatruk marfu mari aso apan nangkre Marang asida Ukraine gi konung Kiev da thamlamba weekend curfew adu lokthokre Kiev da leiba Indian Embassy na lebak aduda pandana leiriba mahiroi sing the western part ta labor railway station da chatna evacuation gi dama silliba akhanaba Ukraine railways train tonghongna ba pautak pikre Amaramda Union Minister Kiren Rijiju Hardeep Puri Jyotiraditya Scindia amasung retired General VK Singh na Ukraine gathangna ba lebak Slovakia Hungary Romania amadi Moldova
amasung Poland da chetna lebak aduda pandru leiriba mahiroi sing lokthoknaba hotnanaba India lengakna warep lokre. India gi atai mafam da pangthoknabagom Manipur da sungasi National Science Day gi thoram pangthokre. Thoram adu Lilong Haurebi College ki Internal Quality Assurance Cell na sindana college asigi multipurpose hall da pangthokibani. Thoram adu gi manung chanai Integrated Approach in Science and Technology for a Sustainable Future haibathim da Science Quiz Competition amasu pangthokhi. Thoram adu da saruk yakiba college asigi principal Dr. Rahezuddin Sheikh nahai Science kidamak CV Raman na loramba thongdang kaya adugi mathakta hen innovative idea kaya ama puthoktuna advanced technology gi chawkhat lamzelda mang thanana ba hotna haningbagi apamba phongdokhi. Bhubaneswar da hauzik chathariba FIH Pro League Men's and Women's Hockey Tournament ke sanakiba match sing da India gi nupi amasung nupa gi team animak Spain gi makhutta maiti banangkre. League asigi ngarang Kalinga Stadium da sanakiba FIH Pro League Women's Hockey Tournament ke match aduda Spain na India bu panjal mari ahum da maiti ba pikibani. Amaram the stadium asimakta da sanakiba FIH Pro League Men's Hockey Tournament aduda Spain na India bo panjal manga ahum da maiti ba pikibani. Arrive the bulletin asigi headline samuhan namyam da thamzari. Manipur Assembly Mikhal gi ahan batangka ki vote ngasi thadanakre. Polling would capture toba electronic voting machine thugaiba amadi khana chainabagi thongdok khara thoke. Vote thadabagi chang humudra nipan dasmik sino ahum oike. Saito Kendra gi 51/46 new Khangenbam polling station gi EVM amadi VVPAT machine sing thugai haibagi maralda INC gi mireb Dr. Lamten Thang police na fakre. Athubu matamda thadurang naba khongjang changsankre. Manipur ngasi COVID ki positive case kun manga hengalake. Positivity rate chada ani 10.3 oike. Active case chahum kun nithoi da hanthare. India da COVID ki anoba case listing nipan ga tara humdoi hengalake. Discharge tobagi chang chada maudra nipan 10.3 oike. Active case lak ama listing ani ga chatruk ka ama da hanthare. Congress lengak na fake encounter kaya chathakiba nupi angang kaya gi izat solakpadagi Congress party dagi tokibani haina Chief Minister N Biren na phongdokre. Amasung Russia Ukraine war khudakta lepnaba Belarus border da lebak ani na wari sanaba hokre. Hozik fawda Ukraine gi angang taramari yauna mitam chahum yangkai ni thoi lekhidre. Matang sa bulletin asi lotion jare Manipur amasung maling gitongan tongan mapom sing thokli bei paw sing gidama Impact News sumit yang tadana lebio.